Manipur top channel dugi video amta update tawjage ngasi phongba chifongda February gi tang mangada mau ama sakhangdabana makokta thangna yallamle Thawal district ki Selom local canal da singjanba mau ama phamlana bo hotnabada ngamdabadagi makokta thangna yallamlaga nupa adu sienkhre nupi adu samna da hingore Police tagi phangba pauna hai thaudok asi Thawal district ki manungsanba sarangpat mamang lekai da leiba Selom local gi left canal mapanda ngarang nungthil pung ani makhairom taba matamda thokibane thangna yalambadagi soktuna hospital laikat nakrabi nupi adugi maming thinguzam somola sai nipuga taruk mapuroi ming mohon masa kawe sarangpat mamang laikai dagine mak sakhangdaba amana thangna yalambadagi sokpadagi khudakki oina Thawal district hospital laikat naraba matungda sijo hospital makhatana layengle nupi adu mahoksagum singyan basakpani mi sikpagi khudongchab lawroga nupa aduna nupi adubu namduna phamlana ba honakhi adubu nupi adu mapangal kanmana nupa adu mahakna khongpakna kawbadigi laimaida tukhi khudakta nupa aduna hogalaga nupi aduda thangna yalamlaga chenkhibane Pau adu phangbadagi Thawal district police ki SP Dr. S Ibom chana lusingba team ama khudakta changsinduna nupa adu phanana ba kuithi thikhi manang adu waida nupa adu gi taiba furit amasum tawel ama khondoklamba thengnakhi victim oiribi nupi aduna police ta piba report ki matung ina nupa adu mahak masak khangba ngamde heiri amaromda thaudok asibu yaningdaba phongdoktuna ngasi charangpat mamang laikai gi miyamna laikai asigi sirom lampakta wakat mifam gi khongjang loinana miyam gi mifam ama pangthoktuna warep kya laure wakat mifam gi khongjang aduda saruk yakhibi laikai asidagi kaisam ongbi tampak laimana thaudok asi nupi oibigi ikai khumnaba manghanabo hotnabane soklabi nupi asi ngarang singyan masakhibani thaudok asi haksina lawi thaudok asi da senaribe miyoi adu athuba matamna Thawal district police na puthokpiyo madu natrabadi makhal makha kayagi khongjang changsilagani haiki thaudok asi ge mari leinana miyangwi mifam ama pangthoktuna JAC against the brutal torture and attempt to rape and murder of Thinguzam Ongbi Somola Devi of Sarangpat Mamang Lakai Koba JAC ama semaga loinana Thawal district police ki SP ama deputy commissioner Thawal da memorandum amamam pisilagani hairi ngasigi miyam hui mifam aduda thaudok asida senariba miyoi du pungkun marigi manungda mari lainabasingna puthokpinaba taksinba amadi JAC gi wofam sing thabakto onthoktrabadi JAC na Manipur gi tongan ba CSO sing mahairoi loop sing amadi club sing pullaga akan ma khongjang silagani haiba warep sing su laure haidi wakat mifam gi khongjang aduda nupi da ot pa naibagi thabak lepu nupi asi sanaponate rapist thauri yalaga hatlu nupi gi punsi kansi mara laibasing photo u haiba plate card sing sizinaki hainasu pauksi asina makhatana phungdurakli